Hello mayam, mayam aina khrani mamang da video ama thagachagibodo dear ama puduna lakchagibodo adudi kaino haibada akhoi nupi oibe akhoina periods lakpa matamda page amatha sinadana nomai thabakse skip tawdana leiba ngamgadra ngamoidara haigibodo mayam punamaksu ngamoi haijere mayam ayunesu sungom ngamoi adubu mayam ngasi phawba khanna yengune ko ngasi phawda su khulak khungang kya da asigumba page su phangdaba mafam kya amasu leirimi aduga phi sizinaba hanjan phi je tumdok sinaba adugumba kya nungaitaba tuna angang nupi macha singde school chatpa ngamdaba adugumba kudong chado kya marum chu thoi aduna Everteen initiative ama lokhale adudi kaino haibada periods care adoption program haina haibadi khungangda page phangdaba mafam singda page yehonba asina chingba kyani ai samakso asigi page sinajai aduga mayam page haibasidi luxury nate akhoi nupi amagi phangbam thokpa posak amani aduga mayam asigumba khungang asigumba kya da page phangdana leiba khungang kya leibiba asigumba chingba kya se mayamna khangbiba taragadi makhada piba links asida mayamna share tawbiro mafam singdo kaigino haiba kanda adugi phangdawa mafam sing aduda Everteen gi NGO gi maigidagi adugi page mayam singdo adu mayam gi mafamda yehonbibani mayam aduna aigi video se yari makai share tawbi mayam gi share amadagi nupi kya gi pungsi kan video no mayam da haijaningi